1951 da Manipur da NRC pangthok khibra haibagi akhoi Dr. MP Angomcha Bimola Koijam na phongthok khiba wafung ngarang all Manipur Bar Association sinduna akhoi MSFDS ta pangthok khiba sanitization on NRC haiba thoram sida saru yaduna phongthok khibani du nakal amarom da amuk 1951 census ta NRC lupa lising aniga chamaga maujaga mari pikhi haibagi wafama akhoi report lay haibagi renowned demographer Professor R.K. Narendra na phongdor kreza sa matanga jinakal ani ki matang si kamai thambi ay report na bisa harusi lerin akhoi ji confusing amna thamadi phate ko project ji ko then ngasi nakana madana ngasai haire 1951 da census ta 1951 census ta NRC gin lupa lising ani ga chama ga maudraga mari pikhi haibagi report ama thade phange sumna ko gi epi to mobi mol na ngasagi 1951 da NRC to gi leibra hai question thole targa sai area je lerin akhoi kitang library badu mo intellect me am haidare ko intellect me am jina praja da confusing leitana ko khona bium sangi then kai da uragadi ko NRC di yauri manung gi masak me am do akhoi na implement to biu na haire si tangai phadai targadi tasina akhoi da illegal immigrant mayam foreigner mayam akhoi da sai changchal lakanda yam sathiba kano ma lakhre akhoi jiko aduna suguma mayam ji khandokpa yarana ba tanthokpa yarana ba chakhi yarana ba dipot yarana mayam du system na lakdo pot mane ko aduguma mayam hindu akhoi tangai fadana sai kupna madu discussion tor matung da chap chap akhoi gi yellow mi hetare ko akhoi gi oba indigenous people mayam akhoi gi han la jero mi thok suyam na sa dinatra thok suyam na te aduna sai area sida khoina khangjeru ba khoina pajaru thenajeru ba magi tongan ba manung internet galo du khoina sai area jong thamdraga su hadi tangai fadana akhoi gi intellect makhan khara na punba adugumba different opinion ka thola abani na ko adugumba mayam jindu public to confusing leitana bi damakta akhoi ke domina ba yai then natrana maduna akhoi gi sima tawraga de akhoi gi ba best option oire habdo akhoi madu ngangna sahi kungutra am chala yena sakti chakbudi one way mada maram chawa lambi mada maram chawa thokra thamam da sahi tanga madu gi ba chapsa firi mada akhoi manipur kan jahun na akhoi ko indigenous people kan jahun na bi akhoi firi am tam oire ada lady films dida government ma hai ko ado ba intellect me am jina makhan different me am opinion thota ga di praja ji confuse le ne ko aduna leiba issue matang da ngasi kitang khana ma to ponta ba dare ko continuously masigi agenda sima madu tasena free ma lo de adra banina eno magi wore ma lakti ba budi tare tara thongna madu different magi logi angle da atobar scholar me amgi angle da adi like riba magi evidence proof me amgi angle da thongna kan da madu ekoi go final decision lo mato madu oi hore oi re targadi madu sum changdagi targadi ko center sanai laji mong sum changdagi targadi khoi je end of day da sai kare hani paper magi process ai bisi ko adum semjang giba last di kare hani yundang na kaina bhai bro kaina ko sagi yong na mapu ta le ha kana khoi amar praman dai ne ko adu gi type ta mapu ojari ba kangbu singje one day ko yumbu ojari ba kangbu singje one day mitot miran ja singina ni la kawar ka tan matam la khibi ya hum do masigi le bi mam khangbi ra kanda akhoi yam athu matam dai khoi ba final decision lo bi no matam do ire hum ja phai tham jage yam nungai je za